ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯕ ꯅꯨꯄꯥꯁꯤꯗꯤ ꯀꯅꯥ ꯑꯣꯏꯖꯥꯅꯣ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯌꯨꯝꯗꯒ ꯆꯪꯉꯛꯇꯅꯒ ꯇꯧꯔꯝꯃꯤ ꯃꯤ ꯀꯌꯥ ꯇꯧ ꯉꯝꯈ꯭ꯔꯃꯣ ꯌꯦꯡꯉꯣꯕ ꯃꯣꯏꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣꯕ ꯀꯣꯂꯦꯖꯇ ꯐꯪꯉꯤ ꯏꯃꯥ ꯅꯨꯄꯥꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏ ꯈꯪꯍꯧꯕ꯭ꯔꯥ ꯏꯃꯥꯁꯨ ꯃꯃꯤꯡ ꯃꯊꯥꯗꯤ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦꯅꯦꯍꯦ ꯃꯣꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯒ ꯍꯥꯏꯔꯝꯕꯗꯨꯗ ꯏꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯔꯛꯂꯣꯏ ꯃꯣꯏ ꯃꯄꯥꯅꯁꯨ ꯌꯥꯔꯛꯂꯣꯏ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏ ꯀꯥꯟꯅ ꯇꯧꯗꯅꯅꯦ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯦ ꯃꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯏꯃꯥꯁꯨ ꯏꯃꯥ ꯅꯆꯥꯅ ꯍꯣꯠꯅꯖꯔꯤꯕ ꯈꯟꯖꯔꯤꯕ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯔꯦꯝꯕ ꯇꯥꯅꯕ ꯊꯕꯛꯇꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯤꯟꯗꯣꯏ ꯍꯣꯠꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯃꯥ ꯌꯥꯗꯦꯅ ꯍꯥꯏꯈꯣꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯁꯤꯕꯨ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯔꯣ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯏꯆꯥꯗ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯌꯥꯈꯤꯕꯁꯨ ꯅꯠꯇꯦꯗꯅ ꯌꯥꯈ꯭ꯔꯕ꯭ꯔꯣ ꯏꯃꯥꯕꯨ ꯐꯔꯦ ꯐꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯃꯥꯅ ꯍꯥꯏꯔꯒꯦꯀꯣ ꯏꯆꯥꯅꯨꯄꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤ ꯊꯨꯡꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯁꯤꯡꯅ ꯂꯣꯏꯁꯟꯗꯧꯗꯣ ꯂꯣꯏꯁꯜꯂꯣ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯁꯤꯜꯂꯨꯒꯦꯀꯣ ꯆꯦꯆꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯨꯛ ꯇꯥꯔꯤꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯄꯣꯠ ꯑꯃ ꯂꯩꯔꯨꯁꯦꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯅꯥꯎ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯆꯠꯂꯔꯣꯏꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦꯕ ꯑꯦ ꯀꯩꯅꯣ ꯆꯦꯆꯦ ꯍꯌꯦꯡ ꯂꯩꯕ ꯌꯥꯔꯣꯏꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯉꯁꯤ ꯂꯩꯔꯨꯁꯦꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯁꯦꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ ꯅꯅꯥꯎ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯑꯩ ꯇꯜꯂꯦ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯏꯁ ꯂꯣꯏꯔꯦ ꯆꯦꯆꯦꯁꯤ ꯉꯁꯥꯏꯗꯤ ꯑꯩꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯁꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯌꯥꯗꯦ ꯉꯁꯤ ꯂꯩꯔꯨꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯠꯇꯣꯏꯅꯤ ꯀꯥꯏꯅ ꯁꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯁꯤꯅ ꯆꯦꯆꯦ ꯍꯥꯏꯁꯤꯅ ꯑꯗꯨꯏ ꯅꯠꯇꯦ ꯅꯅꯥꯎ ꯑꯩ ꯁꯨꯝ ꯇꯜꯂꯛꯑꯕ ꯑꯗꯨꯅꯅꯤ ꯑꯩ ꯆꯠꯂꯦ ꯃꯅꯥꯎ ꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯤꯛꯂꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯧꯗꯣꯔꯛꯇꯅ ꯇꯨꯝꯐꯝꯒ ꯈꯪꯗꯦ ꯁꯩ ꯇꯧꯑꯣꯏꯕ ꯃꯤꯠꯀꯁꯦ ꯄꯥꯡ ꯉꯝꯗ꯭ꯔꯦ ꯃꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯊꯦꯡꯅ ꯇꯨꯝꯒꯦꯅ ꯈꯟꯖꯔꯒ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯈꯣꯠꯇ꯭ꯔꯤꯕꯣ ꯊꯦꯡꯉꯦꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯤꯕꯅꯣ ꯑꯗꯨꯝ ꯇꯨꯝꯁꯟꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯏꯃꯥ ꯍꯧꯒꯠꯂꯦꯕ ꯏꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯧꯒꯠꯂꯦꯕ ꯀꯩꯅꯣ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯊꯣꯛꯇꯅ ꯏꯔꯨꯖꯊꯣꯛꯇꯅ ꯅꯁꯥꯗꯣ ꯇꯧꯔꯨꯒꯦ ꯍꯥꯏꯗꯗꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯆꯥ ꯅꯨꯡ ꯊꯛꯅꯕ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪ ꯄꯥꯕꯨꯡ ꯉꯥꯏ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯂꯣꯏꯁꯜꯂꯒꯦꯕ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯌꯦ ꯑꯩꯈꯣই ꯃꯥꯁꯤꯗꯤ ꯉꯥꯡꯗꯗꯤ ꯑꯗꯨꯝ ꯂꯩꯔꯗꯤ ꯊꯧꯁꯥꯗ꯭ꯔꯗꯤ ꯉꯥꯡꯕ ꯇꯥꯕ ꯉꯥꯡꯗꯅꯕ ꯇꯧꯋꯣ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯂꯩꯔꯕꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯠ ꯇꯧꯔꯛꯑꯒꯦꯕ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯁꯣꯝꯗꯗꯤ ꯆꯥ ꯊꯛꯃꯤꯟꯅꯗꯧꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯃꯥꯕꯨ ꯇꯨꯝꯕ ꯍꯧꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯧꯍꯧꯔꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯧꯗꯣꯛꯑꯝꯃꯕꯅꯦ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯊꯣꯔꯛꯑꯣ ꯏꯔꯨꯖꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯕꯅꯦ ꯍꯣꯏ ꯏꯃꯥꯅ ꯂꯩꯍꯧꯔꯤꯕꯅꯤ ꯌꯦꯡꯉꯣ ꯀꯌꯥꯗꯒꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣꯕꯁꯦ ꯑꯩ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯩꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯁꯣꯝꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒꯅ ꯉꯥꯏ ꯂꯩꯍꯧꯔꯦ ꯅꯪꯅ ꯊꯧꯁꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯦ ꯏꯃꯥ ꯂꯣꯏꯔꯦ ꯑꯩ ꯕꯣꯕꯇꯣ ꯂꯣꯏꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯉꯥꯏꯔꯝꯃꯣ ꯂꯣꯏꯔꯦ ꯕꯣꯕ ꯊꯣꯛꯂꯛꯑꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯊꯣꯛꯂꯛꯑꯣꯀꯣ ꯕꯣꯕ ꯉꯥꯏ ꯂꯩꯔꯕꯅꯤ ꯆꯥ ꯏꯪꯉꯕꯅꯦ ꯅꯄꯥꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯊꯛꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯅꯦꯍꯦ ꯊꯣꯛꯂꯛꯑꯣꯀꯣ ꯂꯣꯏꯔꯦ ꯏꯃꯥ ꯑꯩ ꯕꯣꯕ ꯊꯣꯛꯂꯛꯑꯒꯦ ꯑꯁ ꯂꯥꯏꯖꯒ ꯄꯨꯡꯆꯥꯏ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯉꯥꯏ ꯂꯩꯔꯝꯕꯅꯦ ꯑꯩꯅ ꯇꯧꯔꯤ ꯁꯣꯝꯗ ꯂꯣꯏꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯍꯧꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯇꯣꯏ ꯇꯧꯍꯧꯔꯕꯅꯦ ꯂꯥꯛꯑꯣ ꯐꯝꯂꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯅꯤꯡꯗꯅ ꯇꯧꯕꯅꯤꯅꯦ ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅꯒ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯑꯣꯡ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯍꯥꯟꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗꯗꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯕ ꯀꯣꯂꯦꯖ ꯍꯦꯛ ꯀꯥꯕ ꯍꯧꯈꯤꯕꯗꯒꯤꯅꯦ ꯃꯑꯣꯡ ꯏꯇꯧ ꯇꯧꯔꯦ ꯀꯦꯇꯤꯟꯗ ꯆꯪꯈ꯭ꯔꯦ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯝ ꯂꯩ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯝ ꯇꯨꯝꯂꯦ ꯀꯔꯤꯅꯣ ꯃꯑꯣꯡ ꯏꯇꯧ ꯇꯧꯔꯦꯃꯤ ꯑꯩꯕꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡꯅꯦꯕ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯔꯤꯁꯦ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯍꯥꯟꯅ ꯇꯧꯔꯛꯑꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯣ ꯃꯥꯃꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯆꯥ ꯑꯁꯤꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯇꯧꯔꯛꯈ꯭ꯔꯤꯕꯅꯤꯅꯦꯍꯦ ꯃꯄꯥ ꯑꯩꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯇꯨ ꯆꯨꯝꯃꯦꯕ ꯇꯧꯔꯝꯒꯅꯦꯕ ꯃꯄꯥꯏ ꯃꯆꯥꯅꯦꯕ ꯈꯪꯉꯦꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯦꯕ ꯌꯥꯝ ꯂꯨꯞꯁꯜꯂꯦꯕ ꯏꯆꯥꯁꯦ ꯂꯩꯅꯥ ꯐꯖꯅ ꯂꯨꯁꯤꯜꯂꯦꯅꯦꯍꯦ ꯃꯃꯥ ꯑꯗꯨꯅꯅꯤꯅꯦꯍꯦ
Asuk kuiba piklingai matamdagi mahakna mapalamda leiraklibasi noongmata asigi moong matausi uraktremini yumda tholakpada adubu mahak nungsibagi leida haidu narabnen he adunani he nangbo karisu khallunu karisu tawroida aduna nemo papo leina ase phanapani ngasi oina chatlurasira hoi hoi ngasi hekta chatlurasi aisu thabak laklaroi haiduna ne haidokhrage aduga hek nganna chatlurasi ko ibungo nang laklabara nang ngaibada cha ka si loini inglam lani ne he lao lao hoi papo ai iru jaringai da dum khar thengre aduna ne cha singisu cha loina piramabani laik paduna loina lehori aina nganlena hogolise moidi hekta laik paduna lerameba isa singse moi pabungduna walking chatpani na chakhibadagi halaktre mi husu phawba hairi da hanbu hale ene moi pabo cha puthok tuna ngai lerabani lao Mama, ngasi di ai walking chatpada kok ase ngawin he. Kok ase ngawping tawduna halaklabanin he. Kari tawba yawrabano khangde isa ase khara nuwaite ne he. Kaino moi pabo, kok ngawe hero lao adudi phamo lao sida ngata. Leptuna tum leiri dubu kari gino. Mama, isa singdadi hairuno ko amuk pakhat khini. Yam kanna tawba natte da. Sum kok ngawping tawraga haksang se. Sok thabugum nungai taba. Adu gini. Sa ani sida khangalu nuko moi papo adudi hospital nga tang chatna batawse yani kanna ngamdaba natte adum horen marai na phajakhini da moi papo hakchang nungai tababu doctor tanara ga guida guli chara ga phagadabu du yum da sum leira ga kamaina horen phajara ka doino atang chaluse yarani mi nangbu horen adum phajakhini mi kanna tawba natte haiba ko kitang ngawba nungai taba chokthaba khaktane ngaktang potharabadi aisu pharaba yaida cha nung thakna tawradi pharani cha se thaklasi moi babo adudi cha se aina puthorok padi khara nga koire ingam lani ngatang sahalugi ge ko sahaluranu adum thaklasi yare ado moi babo potha duna tumina leibiro ko ngasi di thaba ka chaluranu tumina phabung dane potha duna adum leibiro ngasa to nungai ta harbani na hoi ngasi di aisu saningre sa se ibam se khallubuda thabak chaluraga horen amuk nungai loidra khanduna aisu ngasi di potharage khallabani sai sum laik tawlei se thengamani tawse college pegi matam yoromani amda khangdre tawse bema nangbu college loidro ngasi bu ima chatoine pung kya ta kharja no ai pung amda khangdre tawse lao thenglabani pung sak cha thok na ba tawro ima na chak thi dun thamlam labani na se su hairam labani lao ko hoi ima laage ima tabro kai lege nacha thenge chatpa tholo amta tare ibungo ima laage leramo khoi ma se macha ai budi lunadi tawjani ai kaya khoi ma se loira bro nangbu chatna ba posai kai kara wat pa khotpa loina sura bro ima loina sura wat pam tleitre amatang di wali karino chana wali dubu ha ima sel kita piyo ba sel wa le duini karino nangbo ngarang han ima lupa 2,000 piri dudi 2,000 da loi khra bro ima karino na cha pa khangni adum bikhaw hapa tham mar paisa du ish kya tani ngo mama se kya kali ni ngo lupa 2,000 pi ki bu numini ni da loi ra badi nangbo ibungo loi re he hoji pu kya piyo hari bano ima kayam piro ba upu manong da pai le myam do pek thali do kai dau gai no ko phai kanam ni na cha khara piro khayam piro 5,000 piro 5,000 ka hai ni he yuni he mase hai ba ngam me ba 5,000 ka na kya to ni ngo nang bu 5,000 du bu kari de sisna gai no ha kari de sisna gina hai no ba hai oi ma da ni chun na bu ne sisna ra ba di ma di ne 5,000 na ti 10,000 yu kullo yu pi ge na le ni ma di hai kari tau gai ba nang bu kari sisna gai no ima na cha so jikti ba khangni college ali bane na pikhaw jida khajik akta paisa do hapa ga chalaga khamai no khayam hapte di nungai te ba kai nom da so piro se manga tara ka piro se kya to ni ngomi kari sisna ge hai no le sumai hai di mi nangbo thengam mani sa hai ro mi ima namau nu pido gi kai kai no ki lai bi ge taw ni mi ma si we di yara mani kya to mamai kali mu ngomi le mo ima paisa lak thoge ko pe ma se phati pa wajani ko chalak to ko changre piraga loire kaino leiribu sel myam se kanam ta ginati magini mayam mama mana yaudana
ꯃꯈꯣꯏꯒꯤꯁꯨꯅꯦꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯇꯣꯝꯇꯅꯤ ꯃꯥꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯁꯅꯨ ꯃꯥꯅꯕꯨ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯔꯛꯀꯅꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯄꯤꯊꯣꯛꯀꯦ ꯃꯥꯅ ꯄꯤꯌꯣ ꯄꯤꯌꯣꯅ ꯂꯧꯔꯁꯨ ꯂꯣꯏꯕ ꯉꯝꯗꯧꯁꯨ ꯅꯠꯇ꯭ꯔꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯝꯃꯨꯗꯅ ꯄꯤꯊꯣꯛꯀꯦ ꯏꯆꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ 이마 라오게더러게 티행해이보 거리노 좀 떠올레이드보 어스 라이라 이봉어 이마는네 낭이 배차도 옥토오빠 배차도는 리싱 아니 떠올디네 꾸이로이도오빠 야암바 아두나니꼬 이마 배차 야암바 월딩아 이게 나땅 야니 티행해줘 코이 마세 마사이부디 농디 농시비자니다 아이는 배차 카야 비유 하여두고 실파 리싱 따라가 비셜리미 아이나 나마우 누피다 kay ka lay nam ni ga na ga hai du da yara ini khoi ma ai khandi khanja jan handak ti la jana mateng pang ya ba kari no thijan dana koi ti thi dana pang na bhon na da ya de kari no tau dana matau du bu ngasi di leiram bu ude da le ada phame pham itao la o chala che ngai ba kam kui rage yam kui dri dai tao minute manga mukti pharam ladra aisu tao lakre khalam libane tao lao chala si lao ai akhoi ma dagi pesa launa bhana bada akhoi ma na pesa do lok thora ke ngata ngai ona tawraga ngata ngai na dana tawring da kitang theng dokre lao chana ba tawsi lao tao ngarang di wakal ti nu ngai ngo kari tawrage tao wakal yam nu ngai ribo tao na ngarang polai bada nang na pam de khoten nang ngai hoidana adu nang thawamaga ai adum chatle satkiba kanda lajado gari ngai le meba ada maje aina thininga ba ko yararoi khandana aina maje aina mongonda oidaba khang ngangjalleba banda oi kole adu na hajale ma thajare buko adu ga aina maje tumbuk thilore taw ngara adu yam thina raw ai gai ga tuong ni lai jin ngara itaw di ngarang aina chalamo ai pot amta lehau khige na hairuri sidi itaw gi di baja ba chance ma phangami na ngarang gi hoi taw sona pibi ga chamma nei ngarang di taw thi ai कईदौरबा जानो मनी सिना होजिक फोन अमुक तौसिलक्लिबसिना हेलो मनी कईदौरगे नंगबु फोन अमुक तौरक्लिसिना सर लाक्पिदबा यारोइदौरी ngah laamba mi khara do ngasi lakni haiduna phone toroklame sir do aikoi ga wari sanabadu nungaigadabu mande akoi sima o mi tang toy aikoi ga paw phone ba kitang wale sir na ngatang lakpiduna amukta unadragadi aikoi na nungaroi sir sir ga unarabadi makoi paw phajana phone ni sir ngakang lakpiu sir nakoi ga adum ngangna ba yaroidro nakoi ga adum ngangna ro karino ai ngasi thaba ama chatki haiduna tawbane sir aikoi ga phone badu paw phone dawbo iman mande makoi sima o ma tawi nuai de sar urabadi makoi adum loina sar na haibang ai loina yai aikoi ga nuai dong man de sar ngatang lakbi o fare adudi ai ge thabak se hayeng chatlage ko ai laklage bani sar adudi ai amuk thamjarage thamo ai yamna thuna laklage kanano mai pa bo phone torok lam ni bidu bo ha mama mani do ai bu ngak ta lakta ba yaroi dori na hairak lin he phone torok li badu ma ni ngan mi khra laklam mane ado ngasi lakani na phone torok le ye ai ga natrabadi wari sanabado nuai roi haidana mani do na ai bu ngak ta law na torok lin he chatta ba yaroi dori nang na ngasai chat chai ba ma phot thabak to hayeng chatlasi ko ai thabak chatta ba yaroi dori mi singdu laklabadi ne ai leitrabadi yararoi fare moi pabong chatta ba yadabududi kari upai leri chaluro koi ngasai haina buduna ne hayeng hek chatlasi fare hayeng hek chat ba haido tawrasi ai amta loisaloki ge ko moi pabo busy ending asi thabak chatlaroi na phone tawduna ngasai haidokre la aroi ado moi pabong na thawra adum chatlage hairo gari sibo phone tawduna hoji amukta thuna lawo na amta hai ko aina loisalingai da hoi moi pabong ai hoji tawrage sir ngasi chatlaroi na hairaga amuk chattaba yade na tawrklisibo kaidoba yarge sir ngasi chatlaroi na leramlibane thaba ama chatkadaba leiba ado mani do mi khara lakani ye maga adum sanaro haibado ai leitrabadi nuai te langak ta lao na phone tawroktuna ne chatlibase karino bai haurabana ngi haunabi aina adu tawno na haga adum tawrabana bai nang na ngarang nganga modudagi ai nuai te duna college se lakpani adubu wakal se nuai te ai laije uraga thawai nuai te am hel ai class se de ko mo phamning dre bai
ꯚꯥꯏ ꯅꯪ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏꯔꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯩꯒ ꯇꯠꯅꯒꯗꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏꯔꯗꯤ ꯑꯩ ꯀꯣꯂꯦꯖꯁꯤꯁꯨ ꯇꯝꯃꯣꯏ ꯇꯣꯛꯈꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯗꯣꯏꯗꯤ ꯐꯔꯦ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯇꯧꯔꯔꯣꯏꯒꯦ ꯚꯥꯏ ꯋꯥꯈꯜꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯈꯟꯗꯕ ꯇꯝꯂꯒꯦ ꯑꯗꯨꯒ ꯚꯥꯏꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯚꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯠꯂꯔꯣꯏ ꯑꯗꯨꯅꯤꯗꯅ ꯚꯥꯏ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯉꯣ ꯚꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯜꯂꯛꯄꯁꯤꯗꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯈꯟꯗꯣꯛꯑꯣꯕ ꯚꯥꯏ ꯀꯩꯁꯨ ꯅꯠꯇꯕ ꯚꯥꯏꯅ ꯇꯧꯔꯤꯕ ꯍꯩꯖꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯁꯦ ꯚꯥꯏ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯋꯥꯈꯜ ꯋꯥꯍꯟꯗꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯁꯦ ꯚꯥꯏ ꯃꯉꯥꯜ ꯑꯃ ꯂꯥꯛꯑꯦ ꯚꯥꯏꯅ ꯑꯩꯕꯨ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯂꯝꯖꯤꯡꯕꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯦ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯩꯅ ꯅꯤꯡꯖꯔꯝꯕ ꯑꯁꯥ ꯑꯁꯤ ꯊꯨꯡꯕ ꯉꯝꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯔꯦ ꯚꯥꯏ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯍꯜꯂꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯇꯣꯛꯑꯒꯦ ꯉꯁꯤꯗꯒꯤ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯚꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯥꯏ ꯂꯥꯏꯛ ꯇꯧꯋꯦ ꯑꯩꯅ ꯚꯥꯏꯒꯤ ꯋꯥꯈꯜꯗꯣ ꯌꯥꯅꯤꯡꯕ ꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯔꯥꯎꯔꯦꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯨꯡꯒꯠꯇꯅ ꯄꯩꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯚꯥꯏꯅ ꯈꯟꯖꯕ ꯑꯁꯥꯗꯣ ꯊꯨꯡꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯚꯥꯏꯁꯨ ꯍꯣꯠꯅꯧꯕ ꯄꯨꯖꯥ ꯀꯩꯒꯤꯅꯣ ꯅꯪ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯕ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯂꯥꯛꯅꯤꯡꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗ꯭ꯔꯤ ꯏꯁꯥꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩꯅꯅꯦ ꯂꯥꯛꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯦ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ ꯅꯪꯅ ꯁꯨꯝ ꯂꯥꯛꯅꯤꯡꯗ꯭ꯔꯦꯅ ꯂꯥꯛꯇ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗꯕꯅꯤ ꯅꯪ ꯅꯣꯡꯃꯒꯤ ꯆꯠꯍꯧꯗ꯭ꯔꯗꯤ ꯈꯪꯍꯧꯔꯔꯣꯏ ꯑꯗꯨ ꯇꯧꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯌꯥꯎꯗꯦ ꯆꯠꯅꯤꯡꯗꯗꯅ ꯂꯥꯛꯅꯤꯡꯗꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯄ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯥꯛꯅꯤꯡꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯗꯈꯤꯗ꯭ꯔꯖꯥꯠꯅꯤ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯆꯥꯛꯄ ꯑꯗꯨꯒꯤꯅꯤ ꯉꯔꯥꯡꯗꯤꯅꯦ ꯆꯥꯛꯄ ꯍꯦꯟꯃꯟꯗꯅ ꯂꯥꯛꯇ꯭ꯔꯕ ꯉꯁꯤꯅꯅꯦ ꯈꯤꯇꯪ ꯐꯗꯅ ꯂꯥꯛꯏꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯥꯛꯏꯕ ꯍꯥ ꯀꯩꯗꯧꯕꯩꯅꯣꯕ ꯅꯪꯅ ꯆꯥꯛꯏꯕꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯂꯩꯌꯦ ꯃꯔꯝ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯅꯪ ꯈꯪꯂꯨꯔꯅꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯖꯒ ꯄꯨꯖꯥꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯊꯣꯔꯛꯂꯝꯃꯤ